Manipur Top Channel digi video amta update tawjage ngasi nungthin phongbachi phongda December gi tang 18 ta CAA saogattuna BJP na khongchat chatpham thokte manpack CAA saogattuna BJP na tha asigi 18 da Manipur da achogbo khongchat ama satnaba hotnaribasi satpham sukthok thoktaba khongchat ni haina manpack ki convener Yunamsa Dilip Kumar na phongdokhre Kwa Kaithel da leiba AIMS ki office da pangthokpa pawgi mifam amada Dilip Kumar na pawmi singda makata na haiki Manipur yauna awaw nongpok lamdam gi miyam na pamdraba CAA asi India pumbagi oina yaningdaba ihau kham thengle CAA gi mayokta India state kharada akanba ihau chathaduna awaba phiba mayoknari maram aduna state sing asida chathariba ihau asiga Manipur ge khenai BJP na larok liba phirep asi aikhoi miyam na wakhal tana khanthaba matam oire khongchat ki mahutta awaw nongpok ki mangkhigadaba yelhomi sing hana kannaba hotnasi hana phongdorali miyam aigi makedi gi oinasu segumba khongchat asi yaningde aduga miyam gi motasu kai lebibige habdu comment box sunjo shuda thambirau share lusin jaragen thank you